ngasi Bisnupur district ki Moirang Kiam Laikai cordon amadi search operation chathabada aina tingkraba lalholup KYKL gi Meeoi tara gumdoi Fagatpa Ngamkhre hairi police tagi fangba paugi matung ina ngasi Bisnupur district police amadi Central Security Force ki apunba kangbu amana Moirang police station gi manungda leiba Moirang Kiam Laikai cordon amadi search operation chathakibada KYKL gi lanmi sing adu fagatkibani hairi police na faraba KYKL gi lanmi tara humdoi adudi Thamna Pokpi Makha Laikai degi Private Rohit Allies Singsangpa Chahi Kungataru Sugnu Mamang Laikai degi Private Konkham Hamlet Allies Thongamba Singh Chahi Kungataret Ningtho Kong Ward number 2 degi Private Laisangtem Amarjit Allies Nongpok Nganba Singh Chahi Kungataru Nacho Ward number 5 degi Khwairakpam Bikram Allies Rex Singh Chahi Nifuganithoi Yurembam Maning Laikai degi Private Soibam Deepak Singh Chahi Kuntraga Humdoi Itham Maning Laikai degi Private Laishram Indrakumar Allies Boy Maitei Chahi Nifuganithoi Imphal West District ki Lamphel Khunau degi Private Konthozam Swamarjit Allies Thaujan Singh Chahi Kuntraga Taruk Thanga Kunjem Laikai degi Private Haisnam Premananda Allies Rocky Maitei Chahi Kuntraga Humdoi Hairok degi Private Kundongbam Nimai Singh Chahi Kunganipan Sugnu Awang Laikai degi Private Naurem Amarjit Allies Thanil Singh Chahi Kunganipan Sugnu Makha Laikai degi Private Abujam Rinku Allies Thawairak Pamitei Chahi Kunganipan Moirang Khunau Kongnang Kong degi Private Moirang Tem Inau Allies Robin Singh Chahi Nifuganithoi Amadi Loksang Kong Mayai Laikai degi Private Hauksung Bam Ibomcha Allies Athoi Allies Pamel Maitei Chahi Taraga Nipani Hairi Faraba Meeoi Singh Makha Taba Wahang Pahong Chathananaba Imphal Police Station da Pukre Hairi